ꯃꯌꯥꯝ ꯃꯌꯥꯝꯕꯨ ꯃꯒꯣꯜ ꯅꯠꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ. ꯅꯨꯃꯤꯠ ꯁꯨꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕ. ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯃꯃꯥ ꯁꯤꯡꯖꯤꯕꯣꯟ ꯆꯠꯈꯤ ꯃꯥ ꯃꯥꯃꯣꯒꯤ ꯃꯌꯨꯝꯗ, ꯃꯣꯏ ꯃꯥꯝꯇꯣꯟꯒꯤ ꯃꯌꯨꯝꯗ. ꯑꯗꯣ ꯃꯥ ꯑꯣꯛꯄ ꯂꯩ ꯃꯌꯥꯝ. ꯑꯗ ꯑꯩꯅ ꯁꯨꯝ ꯇꯣꯂꯦꯡꯈꯨꯟꯒꯤ ꯃꯣꯏ ꯕꯣꯔꯥ ꯈꯣꯡꯖ ꯈꯦꯋꯥ ꯃꯄꯥꯟꯗ ꯁꯨꯝ ꯉꯥꯏꯕꯅꯤ ꯃꯌꯥꯝ. ꯈꯦꯋꯥ ꯃꯄꯥꯟꯁꯤꯅ ꯌꯦꯡꯁꯤ, ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉꯨ. ꯃꯄꯥꯟ ꯍꯧꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ. ꯕꯣꯔꯥꯛ ꯃꯄꯥꯟ ꯀꯥꯏ ꯕꯣꯔꯥꯛ ꯆꯥꯕ ꯀꯥꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯀꯣ. ꯑꯩꯈꯣꯏꯅ ꯕꯣꯔꯥꯛ ꯆꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ. ꯁꯤ ꯐꯖꯖꯥꯠꯅꯤ ꯃꯌꯥꯝ. ꯁꯣꯋꯥꯡꯗꯅꯤ ꯁꯤꯡꯒꯤꯔꯕꯣꯟꯁꯦ, ꯐꯖꯗ꯭ꯔꯥ? ꯁꯣꯋꯥꯡꯁꯤꯅ ꯁꯤꯡꯒꯤꯔꯕꯣꯟꯅꯤ, ꯑꯁꯤꯃ ꯈꯦꯋꯥ ꯂꯥꯜꯂꯛꯀꯗꯧꯕꯅꯤꯀꯣ. ꯑꯗꯨ ꯃꯥ ꯃꯔꯨꯞꯀꯤ ꯆꯠꯈꯤꯕꯅꯤ. ꯑꯗ ꯁꯨꯝ ꯑꯩꯅ ꯉꯥꯏꯕꯗꯨꯒ ꯁꯨꯝ ꯕꯣꯔꯥ ꯈꯣꯡꯖꯥꯁꯤ ꯑꯝꯇꯪ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯂꯧ ꯐꯖꯅꯤ ꯍꯥꯏꯅꯀꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯖꯕꯅꯤ. ꯃꯣꯏ ꯈꯦꯋꯥꯗꯤ ꯑꯥꯗ ꯂꯩꯌꯦ ꯃꯌꯥꯝ ꯎꯔꯕ. ꯅꯨꯃꯤꯠꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯥꯗ ꯂꯩꯔꯦ ꯈꯦꯋꯥ ꯍꯤꯁꯦ. ꯑꯗꯨ ꯑꯥꯗ ꯍꯤ ꯂꯩꯔꯦ ꯎꯔꯕ ꯃꯌꯥꯝ. ꯑꯗꯩ ꯈꯦꯋꯥ ꯂꯩꯔꯦ. ꯁꯣꯋꯥꯡꯗꯅꯤ ꯃꯥꯅ ꯂꯥꯛꯀꯗꯣꯏꯁꯦ. ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯂꯩꯔꯛꯏꯁꯦ ꯎꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ. ꯄꯤꯛꯅꯤꯛꯀ ꯆꯥꯗꯤ ꯍꯥꯎꯅꯤꯀꯣ. ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯄꯤꯛꯅꯤꯛꯀ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ. ꯑꯗꯣ ꯁꯤ ꯑꯥꯗ ꯉꯥ ꯐꯥꯅꯩ ꯁꯨꯝ ꯃꯣꯏ ꯉꯥ ꯐꯥꯔꯤ. ꯑꯗꯣ ꯃꯌꯥꯝ ꯅ꯭ꯌꯨ ꯏꯌꯥꯔꯁꯨ ꯌꯧꯔꯦ. ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 28ꯅꯤ. ꯍꯥꯏꯅ ꯃꯇꯝꯁꯨ ꯅꯛꯁꯜꯂꯛꯑꯦ ꯀꯣ. ꯑꯗꯣ ꯅ꯭ꯌꯨ ꯏꯌꯥꯔꯁ ꯃꯇꯝꯁꯨ ꯌꯧꯔꯝꯃꯤ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯍꯤꯗꯤ ꯂꯥꯛꯀꯗꯧꯔꯦ. ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ. ꯆꯠꯈꯤꯕ ꯉꯁꯤ ꯆꯠꯈꯤꯕ ꯌꯨꯝꯁꯀꯩꯁꯁꯦ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯃꯌꯥꯝ. ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ 2023 ꯃꯌꯥꯝ ꯆꯠꯈꯤꯒꯗꯧꯔꯦ. ꯈꯜꯂꯨꯕꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯆꯠꯈꯤꯕ ꯍꯥꯏꯁꯦ ꯄꯨꯟꯁꯤꯗꯤ ꯍꯧꯔꯝꯃꯤꯀꯣ ꯃꯌꯥꯝ. ꯄꯨꯟꯁꯤꯗꯤ ꯍꯧꯈ꯭ꯔꯦ. 2024ꯅ ꯂꯥꯛꯑꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯥꯗꯕ ꯌꯦꯛꯇꯕ, ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ, ꯑꯩꯈꯣই ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯀꯣ. ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ. ꯑꯗꯨꯅꯤ ꯃꯌꯥꯝ. ꯑꯗꯣ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯤ. ꯂꯥꯛꯄ ꯑꯣꯏꯅ ꯁꯨꯝ ꯉꯥꯏꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩ ꯃꯅꯥ ꯁꯥꯠꯂꯤꯁꯦ ꯑꯩꯈꯣꯏ ꯎꯔꯤ ꯃꯄꯥꯟ ꯍꯥꯏꯇꯥꯔꯦꯀꯣ. ꯎꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯎꯔꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎ ꯎꯔꯤ ꯃꯥꯟꯕ ꯑꯃ ꯂꯩꯌꯦ. ꯃꯔꯤ ꯆꯠꯄꯗꯣ ꯃꯌꯥꯝ ꯈꯪꯉꯝꯕꯅꯤ. ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯔꯨꯕꯨꯖꯤ ꯎꯔꯤ ꯍꯥꯏ ꯈꯪꯅꯩ. ꯃꯗꯨꯒꯤ ꯃꯄꯥꯟꯅꯤ ꯃꯌꯥꯝ. ꯐꯖꯗ꯭ꯔꯥ? ꯐꯖꯕꯅꯤ. ꯁꯣꯝꯗꯁꯨ ꯀꯨꯁꯁꯨ ꯃꯌꯥꯝ ꯍꯧꯔꯦ. ꯑꯗꯨ ꯑꯥꯗ ꯉꯥ ꯐꯥꯅꯩꯁꯦ ꯃꯣꯏꯒꯤ ꯍꯤ ꯇꯧꯔꯒ ꯃꯣꯏ ꯀꯩꯅꯣ ꯂꯥꯡꯒꯤ ꯊꯥꯛꯏꯕꯖꯥꯠꯅꯤ ꯃꯣꯏꯁꯦ ꯀꯣ. ꯂꯥꯡꯒꯤ ꯊꯥꯛꯏꯃꯤ. ꯑꯗꯨꯒ ꯃꯥꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ. ꯁꯨꯝ ꯉꯥꯏꯔꯤꯕꯗꯨꯒ ꯑꯩꯅ ꯑꯗꯣ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯂꯧꯕꯁꯨ ꯉꯝꯗ꯭ꯔꯦ, ꯕ꯭ꯂꯣꯛ ꯊꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ. ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯇꯧꯕꯗ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯕꯣꯔꯥꯛ ꯆꯥꯕ ꯀꯥꯡꯕꯨꯗꯤ ꯍꯩꯅꯔꯝꯒꯅꯤ ꯕꯣꯔꯥꯛꯁꯦ. ꯑꯩꯈꯣꯏꯗꯤ ꯕꯣꯔꯥꯛ ꯆꯥꯗꯕꯅꯤꯅ ꯎꯕꯗ ꯀꯤꯌꯦ ꯕꯣꯔꯥꯛꯁꯦ ꯀꯣ. ꯁꯤꯁꯨ ꯉꯥ ꯂꯩ ꯍꯥꯏꯌꯦ. ꯑꯗ ꯃꯣꯏ ꯂꯥꯡꯒꯤ ꯊꯥꯛꯏ. ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯐꯖꯕꯗꯨꯒ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯂꯧꯕꯅꯤꯀꯣ. ꯐꯖꯃꯟꯒꯤꯅ. ꯅꯨꯡꯁꯥ ꯃꯉꯥꯟꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯅꯨꯡꯁꯥ ꯃꯉꯥꯟꯁꯤꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯪꯁꯨ ꯂꯥꯛꯇ꯭ꯔꯤ. ꯑꯗꯣ ꯃꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯒꯦ. ꯑꯩ ꯀꯣꯜ ꯑꯃ ꯇꯧꯈꯤꯒꯦ ꯃꯌꯥꯝ. ꯃꯌꯥꯝ ꯑꯗꯨ ꯈꯦꯋꯥ ꯂꯥꯜꯂꯛꯑꯦ. ꯑꯗꯣ ꯉꯥꯏꯕ ꯇꯝꯕꯅꯤꯅꯅꯦ ꯑꯩ ꯃꯥꯝꯇꯣꯟ ꯃꯌꯨꯝ ꯆꯠꯂꯒꯦ. ꯑꯉꯥꯡꯁꯤꯡꯁꯨ ꯂꯧꯔꯒꯦꯅ. ꯂꯥꯛꯑꯦ. ꯅꯨꯡꯁꯥꯁꯤꯅ ꯃꯤꯠꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝ. ꯑꯗꯣ ꯃꯣꯏ ꯁꯤꯡꯖꯤꯕꯣꯟ ꯋꯥꯡꯁꯦ ꯑꯁꯤ ꯂꯩꯉꯣꯏ ꯃꯇꯅꯤ ꯃꯌꯥꯝ ꯀꯣ. ꯁꯤ ꯑꯩ ꯆꯠꯂꯤꯁꯦ ꯂꯩꯉꯣꯏ ꯃꯐꯝ ꯑꯃꯇꯅꯤ. ꯑꯗꯣ ꯑꯁꯤꯒꯤ ꯂꯩꯔꯥꯏꯁꯦ ꯀꯥꯈꯠꯂꯒꯅꯤ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟ ꯌꯨꯝ ꯄꯨꯒꯗꯕ. ꯃꯣꯏ ꯌꯨꯝꯗ ꯌꯧꯔꯒ ꯆꯥꯛ ꯀꯥꯡꯊꯟ ꯂꯥꯛꯀꯦ. ꯁꯣꯝꯄꯤ ꯍꯣꯜꯂꯤ ꯃꯌꯥꯝ. ꯑꯗꯣ ꯑꯩ ꯒꯥꯔꯤꯗꯤ ꯋꯥꯡꯗ ꯊꯔꯝꯃꯦꯕꯀꯣ. ꯈꯦꯋꯥ ꯂꯥꯟ ꯌꯥꯗꯕꯅꯤꯅ. ꯈꯦꯋꯥ ꯃꯆꯥꯅꯤꯗ ꯃꯌꯥꯝ. ꯑꯗꯣ ꯉꯥꯏꯕ ꯇꯝꯃꯛꯅꯤꯅ ꯃꯣꯏꯗ ꯆꯪꯉꯒꯦ. ꯑꯗꯩ ꯐꯣꯟꯁꯨ ꯊꯥꯒꯠꯂꯛꯇ꯭ꯔꯦ. ꯑꯉꯥꯡ ꯃꯆꯥ ꯄꯥꯏꯔꯦ. ꯑꯗꯣ ꯉꯁꯤ ꯃꯥꯡ ꯆꯠꯂꯤꯁꯦ ꯊꯕꯛ ꯑꯃꯒꯤꯅꯤ. ꯑꯗꯣ ꯊꯕꯛꯇꯣ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯒꯦ. ꯑꯩꯅ ꯆꯠꯂꯤ ꯃꯐꯝꯁꯦ ꯃꯌꯥꯝ ꯂꯩꯉꯣꯏ ꯃꯇꯅꯤꯀꯣ. ꯂꯩꯉꯣꯏ ꯃꯇꯅꯤꯁꯦ.
ꯍꯧꯖꯤꯛ ꯂꯩꯔꯥꯏ ꯐꯪꯒꯗꯧꯔꯦ ꯀꯣ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯖꯩꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩ ꯂꯥꯛꯄꯗꯨꯒ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯂꯧ ꯀꯥꯏꯅ ꯁꯨꯝ ꯂꯧꯅꯤ ꯁꯣꯔ ꯄꯤ ꯍꯣꯜꯂꯤ ꯃꯥꯒꯤ ꯆꯠꯄꯁꯦ ꯉꯝꯖꯗꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯥꯏ ꯄꯥꯡ ꯀꯥꯗꯣꯔꯦ ꯑꯗꯨ ꯃꯣꯏ ꯍꯤꯡꯒꯣꯜꯒ ꯃꯌꯥꯝ ꯂꯩꯕꯅꯤ ꯁꯤꯡꯒꯤꯕꯣꯡꯒꯤꯗꯤ ꯃꯣꯏ ꯂꯧ ꯁꯨꯕꯒꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯖꯤꯛ ꯂꯩꯔꯥꯏ ꯀꯥꯈꯠꯂꯦ ꯑꯩꯒꯤ ꯃꯪꯒꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯧꯅ ꯌꯦꯡꯉꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯁꯤ ꯑꯝꯇꯪ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯁꯤꯅ ꯃꯌꯥꯝ ꯁꯤ ꯂꯩꯔꯥꯏ ꯀꯥꯈꯠꯂꯦ ꯁꯣꯔ ꯄꯤ ꯍꯣꯜꯂꯦ ꯍꯧꯖꯤꯛ ꯂꯩꯔꯥꯏ ꯀꯥꯈꯠꯂꯦ ꯌꯥꯝ ꯐꯖꯩ ꯂꯩꯔꯥꯏꯁꯦ ꯑꯉꯝꯕ ꯀꯥꯕꯅꯤꯅ ꯋꯥꯏ ꯅꯨꯃꯤꯠ ꯃꯉꯥꯜꯁꯤꯅ ꯅꯨꯡꯉꯥꯏꯇꯦ sini mamtologi mamtona se khoi sai gi mama gi mopani pa atomba rajen kaure singi bongini du chakibani ado thapak to oramadi oram yamda yenghanjige oramda taragana halakpai video laujage maya Sarangja cari yung sidra. Oh my god, semua hinggonung matanya sih. Ada kan aneh yang nabi mana ri? Pajadra amo hinggonung sama yang jauh nih. Kau dia mau upang dia tapi ngau ri. Mayam sudah. Kau ni hinggonung sudah mina. Pajadra mayam. Sini hinggonung sudah cina di nungarang gini. Yang nabi mana angkarang gini. Pajadra amo hinggonung sih. Ang pajay mayam so tabi holi ang makarpaga dedi masang chatpaga ado ai khoi mam tolagi yum jau gadore ai yum jauraga horen makha video chathajage mayam thabak tona ke moramati video lechage oiramda taragana hon khewa lambata sum ai video 좀 짝타자게 뭉치베시나오 아직까지 비디오 학탕비게 신인 레라인 반디자 흐지 오를 거 도리지 그 톨레 흐지 매암 민디 맘도 이찬 비에 돈 비절레 지나 맘 동이 마자니 빠 투상하니 나나오 지지 나라니 뭐광 지지 나라니 지지 나라니 타도 지지 나라니 애가 타도 두상근이 아후이 라이 또 손에 정옥시 마무리 정옥 또 아니 사나리 거 잘라니 고향 지지 나라네 이거 지영은 두상근이 저 또 토래 하지 시권이 그만 동게 nganu 산업품 고음이시 지금 강에 또 고생이 다 토래 또 마사인 할보또 오락들에 마양 땅 머리 망아 뚱다 예할라게 토래 맘또나 망래 짜카래 마가 질라에 나우 설라거도래 아도 사이나 하이버도 하영 땅 머리 망아 뚱다 mayamda khangalage ngasidi yadre ane tonju lehudre tu makhata kwa khubam ma kwa chakhom le tu se phajar mo hingon phajar pon sai jeng ja thobi 산도 와이니 해봐 चले तो ममतोल मचानी पागा इचानी पीगा तुम भी तो तूनी चिचे फुरी सिगारे नी नंग दो दो जो मुला मन चतोरी कोई ममतोल आदा मुला है गोनुंग दगी
ꯑꯗꯣ ꯃꯨꯂꯥ ꯍꯦꯛꯄ ꯆꯠꯈꯔꯦ ꯇꯨ ꯑꯗꯣ ꯑꯩꯁꯨ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯨꯂꯥ ꯍꯦꯛꯄꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯀꯣ ꯃꯥꯝꯇꯣꯝꯒꯤ ꯃꯨꯂꯥ ꯈꯔ ꯊꯥꯏ ꯑꯩ ꯑꯗꯣ ꯃꯨꯂꯥ ꯌꯦꯡꯁꯤ ꯃꯌꯥꯝ ꯁꯟꯅ ꯋꯥꯏꯅꯤ ꯃꯥꯝꯇꯣꯝ ꯃꯆꯥꯅꯨꯄꯥꯁꯤ ꯑꯛꯇꯥ ꯎꯗ ꯃꯥ ꯁꯥꯟꯅꯅꯤꯡ ꯃꯥ ꯌꯥꯝꯅ ꯁꯥꯟꯅꯔꯤ ꯃꯨꯂꯥ ꯐꯨꯈ꯭ꯔꯦ ꯁꯤ ꯃꯥꯝꯇꯣꯝꯒꯤ ꯍꯤꯡꯒꯣꯜꯅꯤ ꯃꯌꯥꯝ ꯀꯨꯂꯤ ꯍꯋꯥꯏ ꯁꯤ ꯀꯣꯕꯤꯒꯁꯦ ꯊꯥꯔꯤ ꯃꯥꯏ ꯀꯣꯕꯤꯒ ꯂꯣꯏ ꯊꯥꯔꯤꯁꯦ ꯀꯣꯕꯤꯒ ꯊꯥꯔꯤ ꯀꯨꯂꯤ ꯍꯋꯥꯏꯗꯤ ꯃꯨꯜꯂꯦꯅꯦ ꯀꯨꯂꯤ ꯍꯋꯥꯏ ꯃꯨꯜꯂꯦ ꯁꯟꯅ ꯋꯥꯏꯔꯛꯀꯅꯤ ꯁꯤ ꯈꯣꯏ ꯃꯥꯝꯇꯣꯝꯒꯤ ꯍꯤꯡꯒꯣꯜꯅꯤ ꯃꯥꯝꯇꯣꯝ ꯃꯨꯂꯥꯗꯣ ꯌꯦꯡꯁꯤ ꯁꯤ ꯃꯪꯒ꯭ꯔꯥꯔꯁꯦ ꯃꯨꯂꯥ ꯍꯦ ꯃꯨꯜꯍꯥ 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 ꯅꯨ ꯃꯨꯜꯍꯥꯗ ꯄꯥꯏꯌꯨ ꯌꯦꯡꯁꯤ ꯀꯌꯥꯝ ꯆꯥꯎꯒꯦ ꯆꯥꯎꯕ꯭ꯔꯥ ꯀꯟꯁꯜꯂ ꯃꯥꯜꯂꯦ ꯌꯦꯡꯒꯦ ꯅꯪꯗꯣ ꯁꯤꯗꯤ ꯃꯆꯥ ꯑꯃꯇ ꯁꯤ ꯑꯆꯧꯕ ꯂꯩ ꯇꯨ ꯁꯤ ꯑꯆꯧꯕ ꯂꯩ ꯌꯥꯎꯗꯦ ꯅꯪꯗꯤ ꯈꯪꯗꯦ ꯑꯗꯨ ꯃꯇꯣꯟ ꯌꯥꯎꯗꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯐꯨꯈ꯭ꯔꯕꯅꯤ ꯃꯨꯂꯥ ꯐꯣꯏꯔꯤ ꯌꯥꯔꯦ ꯑꯗꯨ ꯃꯥꯝꯇꯣꯝ ꯃꯨꯂꯥ ꯐꯣꯏꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯤꯝꯄꯜ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯨꯂꯥ ꯐꯣꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯈꯦꯋꯥ ꯂꯥꯜꯂꯅꯤ ꯈꯦꯋꯥ ꯂꯥꯜ ꯃꯇꯝꯗ ꯑꯃꯨꯛ ꯑꯩ ꯃꯤꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎ ꯈꯦꯋꯥ ꯌꯧꯔꯦ ꯆꯤꯡꯒꯣꯟꯗꯒꯤ ꯍꯧꯖꯤꯛ ꯈꯦꯋꯥꯗ ꯁꯦꯠꯂꯦ ꯍꯤꯗ ꯐꯪꯉꯤ ꯊꯣꯏꯕꯤ ꯌꯦꯡꯒꯦ ꯊꯣꯏꯕꯤ ꯁꯣꯝꯗ ꯅꯈꯣꯏ ꯍꯥꯏ ꯇꯧꯔꯣ ꯅꯌꯥꯗꯣ ꯌꯦꯡꯉꯣꯕ ꯅꯌꯥꯗꯣ ꯃꯣꯏꯗ ꯌꯦꯡꯍꯜꯂꯣꯕ ꯃꯌꯥ ꯍꯩꯒꯠꯂꯛꯏ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯝꯁꯜꯂꯛꯑꯦ ꯍꯤꯗ ꯐꯝꯃꯤ ꯍꯧꯖꯤꯛ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯥꯏ ꯁꯨꯝ ꯂꯣꯏꯁꯟꯖꯒꯦ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯌꯥꯝꯗ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ